Maruiba Pau Tronglaobi bomb attack case NIA da sinaragani chenaba sing hingna natraga sina fananaba military operation launch tawkhre Tronglaobi da thorakhiba miyamgi ihauda CRPF na nongmai kap thorakpada michamani sire kaya amana aso apan nangbadagi laikanakre Amadi Nauna thorakliba irang asina maram oiraga lengakna Tampaki district mangada internet service ban tawkhre Khurumjari ISCOM MANIPURI pau meeting tabiriba khwai punamapu taramna oksari hausi pau sandokna pizari Ngasi nongyai matung Bisnupur district ki Moirang police station ki manung sanba Tronglaobi awang lekai de leiba yum amada kuki militant singni chingnaba singna bom pokhai handuna yum maduda tumduna leijaba sahi nauriba machin manau hatkhiba amasung apokpi mamana aso apan nanghankhiba thodok adugi sabsaba langla langjin thidokna bagidama State government na National Investigating Agency NIA da investigation tawnaba sinaragani haina Chief Minister Yumnam Khemchan Singh na phongdokhre ngasi Imphal gi Babu Parada leiba Chief Minister Banglo da pangthopa paugi mifam amada Chief Minister Khemchan Singh na thokhiba thodok adubu akanba mongda condemn tawraduna thodok adu mioi kharana atamnana state asi santi amasung Tangdu laitaba hanzilaknaba paikhatliba khongthang asida apanba pinaba satharakhiba thawongni haina lawi thawdogasi NIA da investigation tawnaba sinabagi warep asi state asigi home minister amasung MLA singa punna phaminakhiba awangba thaki mifamna lawkhibani mifam asigi warepta thawdogadu de chenari basing hingna natraga sina fanabasu warep lawkhi hairi Chief Minister Namakha Taraduna Hausi Fawgi Oina Thodok Adu Senaba Mioyadu Masak Khangba Ngamdri Adubu Chenaba Sing Faba Ngamnabagidamak Security Force Singna Singnaba Mafam Sing the question Duna Paksana combing operation Sing Sataba Hokre Search operation Sing Aduda State Force Assam Rifles Amasung CRPF Singi personnel Sing deploy Tauba Hokre Tangai Fadrabadi helicopter Sing Sizanaduna aerial survey Sing Sataduna Chenaba Sing Fana Bahonagani Haiki Chief Minister na thodok asiga mari leinana lamdam asigi miyamda pukning fathaduna irang thoktana bahona biyo masung government na sathariba combing operation singa sida cooperation PBO haina appeal tawre Amaromda Home Minister Govindas Konthawjamna phongdokhibada Mavu fattaba element singa sina state asida santi amasung tangdolai taba hanjelakna bahona ringai jeraga sida santi thugaina bahona bathong amani mahakna hai Chief Minister Khemchan Singh na chair lauduna thodok asigi matangda pangthokhiba high level meeting da Security officials sing da thodok asida chenari basing hingna natraga sina fana bahona gadabani haina akanba instruction sing pikhiba laikre Manipur Police Commando sing Chingi district sing da nauna amu hanna deploy tawduna paktaknana combing operation sing sathabasu hauragani haike Amaromda Chief Minister Yumnam Khemchan Singh na ngase yuk thodok thokpagi pau hek phangbaga laikhidraba angang ani gi mama hauzi Ras Medicity Hospital da soktuna laikanariba mafam asida laktuna yangsin kreyamadi Chief Minister Masamak na thodok adubu akanba mongda condemn tawba phongdokhibaga loinana asokpi mama sigi layangbada sangadaba advanced medical treatment pigani haina thazaba thamkhi thodok adu yamna pangdaba chawkhattaba thausilga loinana state asiga santi raksa thugaina basinbani hairaduna Chief Minister na thodok adu de chenari basing koithi thiduna fagani amasung makhoigi mathakta akanba logi oiba chap chaba action sing laukhatkani amadi asigumba terror gi thawong asida government asina khak tolerate tawroi haiki mahakna makha taraduna mahake government asina ngamliba makhai miyangi punsi amasung lanthong ngaknabagi damak amasung santi tangdulai taba amasung law and order ningthina leihanna bahona yaba khonagani khongthang asida singnarakpa khudingmakta compromise tawroi haiki Chief Minister na Makha taraduna lamdamasigi miyamna amata oina leptuna santi thugaiba pamba singi mayokta lepminasi haina appeal tawkhi peaceful atmosphere
organization ada individual sungguh masa kami anggi benar aduh si organization sini ni ada bukti masih ada kita mengenai kan benar security meeting with the sniper CRPF and state police kullal madu dasu aikoina sarkar taraftan hamdagi basi jadi suba incident se amala thokna ba yaragadi thiro ngasi mag phabi waju yaragadi thiro ngasi mag namno phabi mako ju helicopter to nya ko operation sa thari aidna tamami da masi faidagi lai muktiba moi da thodo ma ne nai da malam dai dagi on the city sa da pama jare ha lokak brigade ki lai ba brigadier da amusum SP Bisnupur ko lai ba Bisnupur district ki commandos punama ato jaga da sang hai ga do nasagi culprit sing se idong na ba massive combing operation ma tauna ba ai tibu ga ha bata hai operation ki sanction bada mi gi niyam si aman bana ma ko sanction bada tang keng ba lu imrak sida kusau na ba na haro ya ma imai ben sing na lo na ko gi gen mong da lai ba CRPF game amna sanction ba koi da live thar ko matam da so ha san ha ga ma du ko sangum si operation to ra sa gi culprit oi ba nu si yaung da ba du ba bi oi du khana da ba koi ona jari Bisnupur district ki Tronglaobi awang lekai da ngarang ahing nongyai matung da kuki militant sing ni jingnaba singna yumlakta bom attack tawraktuna angang ani lekhidabagi thodog asigi matung ngasi mafam adu da leiba yum amagi manakta thamjalamba local med RPG amasung Manipur police ki bom expert amadi forensic science ki kangut singna laktuna mafam adu tagi bom adu lokhalaba matung tekta kaida na diffuse tawkhe bom diffuse tawkhraba matung ikan kanadana Tronglaobi awang lekai gi maning gi tainaba gelmol village da leiba CRPF camp ta khoi saungnarba miyam na thomjil luba matamda CRPF personnel singna maikai khangtana kapthorokiba nongmai maruna panbadagi misam kaya aso panangkhibada natana mioi ani leikhidre masing yamlaba mioi singaduna outpost aduda leiramba security gi gari kharasu mai thadokpana singbagi thabak sathaduna amangata thogankhe seragaduda miyamandubu control tawna ba khonabada mafamadu deploy tawduna leiriba CRPF personnel singna live round kaya kapthorokhe thawdog asida yamdrabada mioi ahum leikidabaga loinana mioi kaya ama aso panangbadagi moirangi primary health center da pukhatuna laikanakhe asokpa singadugi manungda mioi amadi pibam luna leiri haina pawasna makhatari hausi fawbagi oinadi leikidraba mioi singadugi sabsaba masak maming khangba ngamdre hausi Bisnupur district ki manung sana leiba mafam singna khoi saunarba miyam na kanba khongjang sing sangsin baleptre Rồi kape, phasa kape. Sim karino. Phasa kape sidi, yatre. Mai kape unat de. Kape. Singaron, pekin sini tu kari gino be. Makuto kiselo. Singaron be paane batum. ngarang ahing nongyai matung Bisnupur district ki Moirang police station ki manung sanba Tronglaobi awang lekai de leiba yumamada kuki militant singni jingnaba singna rocket attack sathaduna pokhai hankibagi thodokta sahi nauriba masin manaw hatkhiba masung apokpi mamana so pananghan khraba matung ngasi state asigi tampa ki district singda haungnaruba leitana lekai amasung khul singi mioi lising kaya thoraktuna lambi thingwagi khungjang amasung thodok thokpham da leiba CRPF ki post attack sathabada CRPF na kap thorokpa nongmai maru na nongna mioi ahum sen khiba amasung mioi kya so pan nangkhiba thodog asina tampa ki district singda chauna irang hauraktuna tangdulai tadaba maong da lakliba phibam amasung anti social elements singna social media platform singda Kanglup ki marakta shok payaba post video photo amasung message sing thaba thingduna makhataba irang sandoraktan na bokhona bagi khongthang amoina state ki home department na Imphal East Imphal West Thaubal Kaksing amasung Bisnupur district singda ngasi numit yung bamatong pung ani dagi hoduna numi humni internet mobile service sing athingba thamkhre serasigi commissioner cum secretary home Asok Kumar IAS na ngasi thokpa official order magi matungina internet mobile data service sing maruina broadband VSAT amadi VPN service sing
हाइरिबा डिस्ट्रिक्ट मंगागी जुरिस्डिक्शन सिंगदा थिंगबा थमख्रे हाइरि हाइरिबा थिंगबा सि इरांग असिना पब्लिक अमसुंग प्राइवेट सिंग लम अमसुंग पुंसी ngakpa ngamnaba अमसुंग लॉ एंड ऑर्डर निंगथिना हंजिलकनबगी खोंथांग ओइना स्टेट गवर्नमेंट ना लौखलकपा नि हाइना ऑर्डर असिना फोंदोकले मोइरांग पुलिस स्टेशन की मनुंग सनबा ट्रोंगलाउबी अवांग लेकाई दे लेबा इमुंग अमदा तुमदुना लेरिबा ममा मसा अहोम ngasi अहिंग बोमना पानबगी थौदोग अदुदा अंगांगनी लेखिदबा अदुबो यानिंगदबा फोंदोक्तुना ngasi स्कूल की महिरोय सिंगना स्कूल गेट ममांग थोक्तुना खोलाउ के लाउदुना लंबिदा कोंजंग जंगसिनख्रे बोम पोखायंदुना मिसिमिना याउबा यामना तमथीबा थौंग अदुबो यानिंगदबा फोंदोक्तुना कक्सिंग डिस्ट्रिक्ट की मनुंगदा लेबा इरमदम नावा महिकोल वांगु ममांग साबल की महिरोय सिंगना करिसु खंगजत्रिबा अंगांग हाटपा यानिंगदे कुकी सिंगना तौरकपा थौंग यानिंगदे मणिपुर लेंगाकना अथुबा मतमदा एक्शन लौगदबनी हाइबना सिंगबगी खोलाउ सिंगसु महिरोय सिंगना लाउखी ngasi nongyai matung Bisnupur district ki Tronglaobi awang lekai da bom attack sathaduna sahi nauriba masal manau khatkiba madiya pokpi mamana asopan nanghankiba thogdoka mari leinana kukizo community da taisiliba si indigenous tribal leaders forum ITLF na yaning da phongdoklatuna kukizo community da siriba maral singa si yumpham yaudabani khundam sangdam laitaba allegation ni hairi ITLF ki department of information and publicity nangasi thadorok paserolamagi matung ina hai Maitai Singda Toganingda Todok Sing Tolapa Matamda Todok Sing Adugi Ningtina investigation Tawdringai Kukizo community da hek taina duna lakliba sina kanglub anigi marakta hena misunderstanding amasung tension wanghanba natana karisu purakpang ngamloi hairi serol sina hai hauzik maitai amasung Kukizo ga taina na leiriba buffer zone singda security singna ningthina ngak senduna leiri cheragasira Kuki singna karam tawna buffer zone sing asi lansinduna maitai singna attack tawgadori bano amadi Tronglaobi khulasi ga nakna leiriba khulasi gelmoi kuki khulni khulasi gi khunja sing irang namara moiraga khul thadokna sen khraba matung khul asida CRPF deploy tawduna leiriba khulni hairi maramasina ITLF na thodo sining thina official oina verify tawdriba makhai kukizo community da tainabagi thawong asi lepina ba appeal tawrakle Akam pata laiba Ideal Girls College ta hangliba more dagi lanjelakpa IDP singna leiriba relief camp asida leibi sahi nauribi nupi masa ama haukiba nomaijing numita sina singjamai thong makha da tamthina hatoklaba matung bora khawama da hapsinduna thamlamba thogdoka mari leinana police na faraba Churachandpur dagi lanjena duna hauji akam pat relief camp ta leiriba laishram Langamba sahi kunipan kauba MUSC ngarang police na Chief Judicial Magistrate Imphal East ta puthoklaba matung mahaki mathakta makhataba misiasiga mari leinana police na thizinbagi tamak numit mangani gi oiba police custody remand lauthakre hairi official gi oiba report amagi matungina victim oiribi nupi masa se relief ke madudagi thiba khangtana leirakhibaga loinana Imphal East amasung Imphal West ki police officials singna manak nakpada khiliba CCTV gi video footage check tawada Mihal asigi langla langjin sing khangba ngamkhiba loinana chingnaba miyoi asi faba ngamkhibani hairi tha asigi marigi ahing nongyai matung da Manipur University ki campus da leiba teachers quarter gate manakta bom pokhai hankhibagi thodok aina thingkraba lalhaulo Kanglaipa Communist Party Military Council Progressive KCP MCP na sathakibani haina phongdorok pagaloina na University asigi vice chancellor oiriba Naurem Loken Registrar Pemjit Maitai amasung Hidam Azit Maitai Singh asi loop asida numit nini gi manungda changjarakadabani haina loop asina thadorok pasterola mana phongdorakle loop asigi cherola sina makha taraduna Registrar Pemjit amasung Hidam Azit Maitai Singh asi Vice Chancellor Naurem Loken Khunek ta chatpa ngaktani hairi Cherol asina makataraduna Manipur University asiluba sinare jonamani haiduna kupna senaduna lagle University asida senja thumja sathaduna University asigi tongan ba post singi thaba lawi hairaduna Vice Chancellor masamak sahi amarom asida niyom lana lupa crore nifurom hena khongat khre haina maral siri lubasigi cadre singna tha sigi marigi numidang wairam pung 8 makai tarakpada Langthabal Kunjeromdagi University asigi campus wangmadagi bomb sing adu langsinduna University asigi campus ta leiba residential